Arambai News Guwahati the Mitilongi Pau W Singbu Yan Han Mukta Chingangbam Suzitrani na Kurunjari. Huzingasigi Samlapa Mariba Pau Sing Lawirasi. Thabak Lobagi Changyang da Senza Tumza Towi Haina Maral Sirak Padagi, Police na Handak the Pakiba Victor Das Ozagi from Dagi suspend Tokre. Tuition Taktuna Madi Coaching Center Hangduktuna, question paper leak Ohin Kiba, Ted Ki Oza Sina, Aran Bumuong da Sel Tan Bagi Tabukta Yamnamak Hainaram Ki. Adubu Maku suspend Toriba Side Asumna Oza Oina Sel Tan Bagira Haina, Paumishing na Hankiba Wahangi Pakum Piraduna. Pung Nipunipan Police Custody da Thamnabagi Damaktani Amadi Department ki Chana Kanglon Matungina suspend Tobani Haina State Education Minister Dr. Renos Beguna Paumishin da Pongdoraki. Lagliba September Kulhum Doida Matik Charaba Mui Kiada Assam Lengakna appointment letter Pigadori. Miyoi Lak Ama appointment Pigani Haina Lauk Tokibadugi Makachotarak Poina Chief Minister Dr. Himanta Biswa Sarmana Numidasida Miyoi Lising Tara Hena appointment Pigani Haidi. Masigi Manungda Education Department Kaktada Miyoi Lising Mariga Chanipan Tara Tareta appointment letter Pigadori. Assam Assembly na Hokibaning Tokabe Numit Yamnamak Maroiba Amendment Bill Ama passed out Cray. Bill Asigi Matungina Private School Sing na Mahiroi Shingdagi Loriba PSC Kudaktagi State Lengakta Kanganbagi Matau Taragani. Aduda Sunatana Lanai Private School Sing na fee structure Lengakta Pishin Batanatana School Sing Asi Tangai Fadana registration Tawudabani su Hairi. Lengakna government school singi matangda white paper amasu yamna thunamak phonglagani hairi. Guwahati da tax khombagi thabak mapangi company amada sinakre haibagi matangda Minister Asok Singhal amadi Guwahati gi MLA oiriba Hana GMDA gi thodang puramba Siddharth Bhattacharya gi marakta chayetnaba kaya thorakre. Guwahati gi MLA amada karigumba wafam amata khanghalamdana mapangi company da tax khombagi thodang kari maramgi damak sinagadoribano haina Siddharth Bhattacharya wahang kaya hanglakre. Mathag Assam gi Margherita gi liduda laiba illegal koila khoni tokphamda hu chenba gas thorakpadagi miyoi khara leikitrabagi matung imung manungi miyoi singda karigumba amata takthoklamdana JCB na leibak tawraga phumjin kiba sinmi ahumgi hakchang ngasi leibak manungdagi puthorakre. Wathawasida chenaba miyoi nipan phaki madugi manungda koila mafia ahumsu yauri. Luribadi Thodogasi mastermind amadi koila khoni asigi mapu David Naga kauba miyoi asi ngasisu phabangamdana leiriba sine. Adubu misi asina maram oiraga amuba koila lalonbagi amuba lamai kaya ama mathang hangdorakadori. Manipur amadi Myanmar gi lonaba international border lairiba New Tusom Khul asida India gi border hat sananaba paikhatliba Thorangi manung channa mafam asidasu tourism amadi trade center sagatnaba hotnagani. Mafam asi khaktada phangba polam sing puthoktuna mafam asi hena chakhutnaba hotnagani. Ngamkhai mafam mangada tax free oiba border hub hangnanaba Prime Minister da taksilagani hainasu external affairs amadi education gi Union State Minister oriba Dr. R.K. Ranjan nangasi phongdokre. Prime Minister Narendra Modi gi mapok numit kamari linana India pumbada pak sanna pangthuk nariba Seba Pakhwara gi thoram Ukhrul district ki Jasami block ki manung channa New Tusom Tharang da nongna sagadaba Eklavya model residential school sanabagi ureb uyung tambagi thoram da Union Minister asina wafamasi phongdokhibani. Prime Minister Narendra Modi gi mapok numit kamari linana hokiba September 13 tagi October 2 fawba chathagadaba Seba Pakhwara gi ngasi marini chanba numitta Sri Sri Govindaji Temple Complex sit sengbugi thoram ama MP Ningtholai Semba Sanajawba yauna pangthokre. BJYM Manipur na sinduna President Manohar Mayum Baris Sarma amadi Thongmi Kyana Saruk Yaduna pangthokiba thoram asida Sri Sri Govindaji gi complex manungda leiba Radha Kunda Shyam Kunda Pukri Walhausang Pukri amadi Govinda Pukri achoba yauna sengdokhi. Jiribam da Ihan Hanba District Yogasan Championship Inglisingani Kunithoi Jiribam Higher Secondary gi Auditorium Hall da pangthokre.
mathang manau takrabasingda manamathum kya su yenthokhi ngasigi thoromasida jiribamgi MLA Asauddin K Sarat Kumar Singh General Secretary BJP Manipur Pradesh S Maniton Singh VP All Jiribam Sports Association amadi Nabu Kumar Sinamcha Director of Championship na mathang sitna Chief Guest President amadi Guest of Honor Singh oina saruk yakhi yoga bu malem gi thakta pukhatuna international gi competition singda saruk yahanabagi damak hotnariba sina karigumba mai pakpa thoklabadi yoga sanariba singna saruk yabagi khudong chaba leiragani habagi wafam wangang loisingna phongdokhi Jiribam District Administration amadi District Program Officer ICDS Sale na sinduna Jiribam gi Chingdong Lekai Community Hall da Poshan Abhiyan gi makhada Rashtriya Poshan Magi manungchana Self Competition for Adolescent Girls haiba thoram ama pangthokre thoram asida forum na machiyoiba chinjak thonglaga matau karamna chagadage haibagi matangda changdamnabagi thoram pangthokhi ngasigi thoram asida sector manga haibadi Sonapur Babupara Lakhipur Uchathol amadi Chingdong Lekai sector na saruk yakhi Lakhipur sector na first Sonapur sector na second amadi Babupara sector na third takhi amadi selgi manana chingba pikhi ngasigi thoram asida KH Janaki Devi Adhyaksha Jiribam Jila Parishad Jamison Sahellal Hangsing ADC Dr. E. Okendra Singh CMO amadi Wahengbam Prem Chana mathang sitna Chief Guest President amadi Guest of Honor oikhi ICDS Sale gi maikhaidagi Ningthaujam Parango Chongtham Umila Devi amadi Khangimbam Chandrika Devi su saruk yakhi Haukiba August Thada Arunachal Pradesh Public Service Commissioner Lauba Assistant Engineers Civil Men's Examination gi Wahang che leak oibada chenaba miyoi manga Arunachal Police na ngasi phakre Phariba miyoi sing asigi manungda Deputy Secretary amadi Deputy Controller of Examination Coaching Institute amagi Oza Examination asigi candidate amadi candidate asigi mapa Deputy Director of School Education da thabak tawba miyoi amadi middleman yauri mapa na machanupagi damag middleman asida wahang che phangnanabagi link pinanaba haijarakpadagi middleman asina Deputy Controller gi khuthangda question paper sing illegally lokthokuna examination mamangda candidate asida pikhi hairi asumna wahang chiasi leak oirakhibani Hanak pangthokadariba Congress President Mikhal asigi oina interim President Sonia Gandhi na chingnaba kaya sengdokladuna maki maikidagi official candidate amata thagatloi mahak neutral oina leigani haikre phibam asida Gandhi amata president ki mirep oiroi doribra haibagi achouba wahang ama lakli adubu President Mirep ki lamjel asida Rajasthan ki Chief Minister Ashok Gehlot na khwaidagi mang thana cheli MP Sasi Tharoor su Mirep oigadori handak Tharoor amadi Sonia unakhiba dugi matangda phangba report matungina Congress MP asina Sonia ga unakhiba si Sonia gi ayaba launanabagi natte su hairi loinana Sonia Gandhi na su mayam contest taunariba asibo yamnamak taramna oi hairakre Bengal amadi center gi marakta yamnamak kanna mukhainarakle handak ED amadi CVI na lebak sinba thungna red changsilakliba sida mireng thamlaga Central Organization ani asigi kaihenbagi mayokta Bengal Assembly da resolution ama pass tawkre panbayai ED amadi CVI na red tawriba si opposition da leiba party luchingba amadi party sogut sing khalaga red tawbani haina opposition na maral kya sirakle Rajasthan da lumpy skin disease number moiduna san kaya siriba sigi wahodagi nasi BJP gi worker kaya na Rajasthan Assembly tamna changsilakre Police na Assembly yobagi lambi da tangkak ahum thokna thatuna thamki adubu BJP worker singna khwaidagi mapan thangba barricade namkhaiduna police ka khuthokna khi nongmada san ahum mari leptana sirakliba asida mideng thamlaga san loiba singna san amuk leiba ngamnanaba san amagi oina khetipron lupa lising kunthra dagina nifu phawgi manungda pinanabagi dabi tawrakle laichet ki mongda san siriba si ngak thoknaba gehalot lengakna matik chaba thorang tawide hainasu
protestersingna yamna makanna pendaba phongdokhi. Myanmar da laiba school amada army helicopter na kaptharakpadagi angang taret yauna yamdrabada miyoi 16 leikhitre. Hariba building asi rebel singna siznabani hairi. Hakchang sing asi kilometer 13 lapna laiba township amada army na phumjin khresu hairi. Panbayai hokiba February thada army na ku tawkiba matungdagi security force na yamdrabada micham lising amaga chatruk hena hatkre aduga lising 12 henbana phaduna thamlibane. Aroibada ngasigi tentakpa maroiba pau khara. Indira Miri pension scheme ngasi Assamgi Tejpurda launch tawkhre. Mapuroiba laikhidraba nupisingda selgi tengbang oina lupa lising kunmanga piragani haina Assamgi CM Himanta Biswa Sarmana haikre. Ration card laiba imungsingdasu health insurance scheme piragani hairi. Assamgi hazoda nupi amana loiba yen macha manga sirambagi damak nupi asina mahaki yumlonaba nupa ahumgi mathakta FIR ama panbagi pau lakle. Guwahati da angang oina luhongbagi habdi child marriage ki chang hengalakle. Hokiba thamari asida child marriage ki case kulhumdoi thingnakhi. Assam Rifles ki officials singna Mizoram ki governor ga unaduna Myanmar macha sing Mizoram da yamnamak chauna hazilakli basi thingnanaba thorang paikhatpagi matangda khanakre. Ningsing bayai chahi kharagi mamangdadi Mizoram lengakna Myanmar dagi hazilakpa refugee sing asibo brothers and sisters haina welcome torambani. Hokiba August thadagi Guwahati da maigi bill angakpa phangna lakle. Maiki kya dagi customer singna wakatnarakle. Masi meter semba haitaba matik chadaba digital gi thabak haitaba mi thabak pibadagi charak chehingnaiba kaya thoklibani hairaduna AJP na masigi matangda CBI bu thikat hanabagi davi tarakre. Guwahati ki Paltan Bazar Police na 7.62 mm pistol ama amadi ahingba cartouche manga puduna chalamba rickshaw thoba miyoy ama phare. Ajay Kumar Prasad Bihar dagini. Kolkata dagi pharakhiba Maoist luchingba Somnath Chatterjee numithumni gi police custody da tharakre. Manipur gi hana popi tharamba Maharani Chingol da u chara kayamarum thakre. Chingdon da chingdai khelemba haina khangnaba lai khubam amasu lairamba thengnakhi. Lai khubam ase lengak na ngak senbinaba khunja singna haijarakle. Mizoram gi Rajya Sabha gi MP ke Vanlal Vena UAE gi ambassador His Excellency Dr. Ahmed Albanga unaduna UAE amadi Mizoram anigi marakta lol itiki mari phagat hanaba khanakre. Asida sunatana Mizoram da English singani dagi chatliba chahi asigi August ha fawbada human trafficking case yamdrabada kuntra manga register tawki. Mizoram dagi miyoy yamdrabada marfutara manga di human trafficking gi victim oiri. Victim oiriba ayambana foreign lebak singda thabak thiriba ngaktane. Mizoram University Galoidana Institute of Chin Affairs ta Diploma in Burmese Language and Communication Skill ki course launch tawkre. Flybik na lagliba September 13 tagi Arunachal Pradesh ki Tezu Phauraga Guwahati to Imphal service hauragane. Football legend Baichung Butiabu Hamro Sikkim Party gi president oina khankre. Chahi 9 suraba hanagi football captain asi yetnaba amata yaudana khankhibane. ICC na cricket sanabagi condition singda ahongba khara lauthorakre. Sanaroi amana masagi tin taisinduna ball polish tauba kudaktagi matam pumbagi oina ban tawkre. President Draupadi Murmu na IIT Nipan gi director Nipan hapagi ayaba pikre. Chandigarh University da Mahairoi Singh iruzabagi video handakta viral oirakhibagi wathok nemthadringai marak asida IIT Bombay da nupigi macha singi bathroom da thongnau gi ahobadagi yengba loinana video recording torambagi damak institute asigi employee ama phare. Kashmir Tampak asidagi cinema hall sing hangdokre. Sanglaba chahi 30 muki matungda Tampak asida lariba cinema hall sing amuk ngasi nauna hangdokhibani. Mexico gi Pacific Samudra Torbanda magnitude 7.7 gi changda yuar hakre.
ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯦꯋꯥꯕꯥꯗꯤꯗ ꯒꯦꯡ ꯈꯨꯠꯄꯨ ꯑꯃꯅ ꯇꯥꯃꯤꯜ ꯅꯥꯗꯨꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 60 ꯌꯥꯎꯅ ꯏꯟꯗꯤꯌꯟ 300 ꯍꯦꯟꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯒꯤ ꯊꯕꯛ ꯀꯌꯥꯗ ꯁꯤꯖꯤꯟꯅꯩ ꯍꯥꯏꯔꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯕ꯭ꯔꯨ ꯔꯤꯐ꯭ꯌꯨꯖꯤ 6,500 ꯍꯦꯟꯕꯅ ꯇ꯭ꯔꯤꯄꯨꯔꯥ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯑꯦꯟꯔꯣꯜ ꯇꯧꯈ꯭ꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ